MLA Meghachandra amadi DC Thoubal na CHC Yairipok yengsinkhre. Handak nongmanini asida CHC Yairipok ta hospital gi authority amadi public singi marakta chayetnaba nungainanaba thodok thokduna hospital thingzinbagi khongjang fawba changsinkiba thodoki makha tarakpa oina ngasi. MPCC gi president su oiriba Wangkhem AC gi MLA K Meghachandra amadi Deputy Commissioner Thoubal Hanakamai IAS na CHC Yairipok ta hakthengna chatuna hospital gi hauzik oiriba fibam yengsinkhre. MLA amadi DC Thoubal na CHC Yairipok ki senior MO in charge Dr. L Robinson amadi atai staff singa unaduna wari shanaraba matungda MLA K Meghachandra na fongdorakpada hauzik maki oina hospital asida thoidokpa yetnaba amata leitre yetnariba sing pumnamak yasenanaba club ki miyoi sing amasung hospital gi authority anigi marakta Chief Medical Officer yauna wari shananaba thorang taure miyamna 24/7 da service tauriba hospital asida chingnaba leitana laktuna layengbiu hospital asi patient fazana turn out toba hospital amani free medicine amadi free laboratory testing na chingba kudong chaba kayasu fanghanle staff ki awat pa khara leizarabasu miyam gi damakta ningthina service tauri awat pa doctor khara yauriba asisu leingakna athubada hapirakani thajai Hospital Authority gi maikaidagi su patient singbu nungsina tawbinaba appeal tawki. DC Thoubal Hanakamaina CHC Yairipok asi ningthina miyamgi service tawba ngamnabagidamak District Administration Thoubal gi maikaidagi pangba yaba mateng sing pangnaba hotnagani haibagi thajabasu fongdokhi. Wangkhem gi MLA Honorable Sir K Meghachandra ga yauraga MO in charge ka Yairipok gi CHC gi da matangda khannare aduga akhoi district administration side digi su fully cooperation pibirage aduga doctors nurses mayam leiriba mayam se shortage khara leijaraga su akhoi na service se mapung phana public mayam gi pibirase haina akhoi decision lawkre adum phanaba adum yengsinbirase. CIC gi mayam daksi ra tingjel khochan tawre khole na haiba dagi hospital tingjel le khochale na haiba ma lakpo du dagi akhoi yengsinba lakpani mayam si solution ama tuna leirani aduga mayam punna staff adagi in charge CMO punna moi phaminaraga solution ama tuna porakna naba akhoi ngasi hayeng sida leirani aduga akhoi staff sing mayam dagi leiba doctor sing adagi tongan staff sing mayam sing akhoi CIC Yairipok sigi masi Yairipok si patient jam leiba community health center mani maramasina ngasi Deputy Commissioner Thoubal ne adagi akhoi in charge ne punna official mayam sing joint discussion ama tawi masida akhoi patient sing sida phajana service lainana 24/7 nungdang su phajana hangnana ba adagi staff sing matam naina chang naina kanana ba amadi akhoi gi public ta cooperation phajana pinana ba koi discussion nam tawi masida hoji CIC Yairipok si da koi gi phajana free medicine koi pibagi facility leire then koi gi lab testing haitare laboratory testing ne koi gi blood test tawba kopagi testing makhan kudi maksi phajana sida paikhali then koi gi staff sing gi award padi lei masidi sarkar na mention bigedabani aduna leiriba ki facility mayam ji parjada phajana yohanaba sigi service phajana lainana bidamta district administration adagi CIC ki in charge doctor sing staff sing mayam punna khaminare henna public ta service phaganaba amaina koi ngasi khanare mayam masigi tinggen question balai ko padagi swathu bada ko settle torani hujiki oinadi na hospital si ran taw